Mobile phone ki kana vasi karino. Internet ki lobo ya ba kudong sa vasi karai phobule. The today's world opportunity. Now, today's industry world, there is no anything that is better than your smart mobile. Watching hundreds of reels makes our brains not to focus in our aim. Believe it. Adongi could be iduna, adong the sinka yengliba, reels aduna, adong the game, kanaba piliba. Kangmina singa siki video da online opportunity, social media sing sinavagi kanaba, amadi Naha sina toba soibakara. Punsiki pandam YouTube channel is the Mayamutarano, Uxabakorena, Niko no Krumsari. Ngasi sumayam gidamakta pugning lobsing khara oigadra khanduna Naha singna social media sing sisinavada kanaba kanadaba yamna kana chatharagliba amangba asoiba singsina aikoi si karai phawulambi de sing thariba amadi aikoina kaya mangtharagliba haibana singba punna aikoi khanaminasi. So let's start. The first point is the benefits of social media. Ngasi ki jugsda social media ki kanavasi asukimatik laikre aikoina pallubada loibe ko banai daroi hairiba sing sigi kanavasing aikoina yama line lobi ai aikoina khangdaba kaya khangningba kaya social media ki matingna ngasidi khangba yare aikoina hirama mada khangingliba potsak adu aikoina thijinduna khangba yare masida arembada matam manghalaga leibasidi tasinga lale haina khanjai aikoigi punsida aikoina pamliba pandamaduka mari leinaba video sing aikoina yengba yai masina tabada social media singsi arembada siznaba aikoina toina thingnataba natte Naha singna social media singsi padam laitabagum makoina yengingliba du karino khangdabagum makoina pangyeng de yengmagi chanabisi asum satharakthaba natte makoina pamliba hiram natragana pamliba khangningliba thabuk aduda makoina thijinduna yengbagi mahut reels khara yeng shorts khara yeng asumna matam se som manghalaga makoigi brain adu unnecessary oiba thingsingda sisnaduna laibasing akoina thengnadaba natte Lariki dabu oire aikoina khanginglibadu hojikti ilai laina khudong saba lowduna aikoina khangba yaraba matamni masigi irasida adumna sumata mangalagi legedaba matam nate. So the number 2 point is spending much time. Adumna social media sing siznaraga yengliba reels sing suna adumna kyam yamna kanaba pidiba adongi matam adudi adong khaludraba adumna siznariba social media adu karai phawulambi da kanaba da siznariba adumna matam kayam thadaduna matam kayam manghaliba matam adogi sapsaba wan thokhamna adumna social media adu karai phawu siznariba. As a students or as a youths aikoina yariba makai social media si kanaba hiram rom da siznanaba honagadabani arembada reels shorts sing yengmana aikoida kanaba pigidabnati hoi masina kanaba pidre haibadi yamalangani adubu kanaba pidibadu adumna siznaba haitaba mongda siznaraga adumna matam mangalli haibasimadi adum yabigadabani hoi masagi matam khangjaba misaknadi matang matam sana siznaramba yai adubu mangtharakpagi matangda maroina laksigi ngasi aikoina manghangiba matam amok hana lakadaba natte satpu satkraba mado amok halaklaroi masi aikoina tangai fadana kauroidaba potsakamani asumna masum satharakliba aikoigi punsi kongsat asida aikoina matambu ngaiduna leibasimadi tasinga lale aikoina hotna ningliba pamaliba potsak adu aikoina hauba naidana loiba naigedaba nate starting point naudana karamna ending point legedoribano haibasi asna maram weraga matamatu asuki mating manghanduna reels sing yengduna leibagi mahutta adumna kanaba haibadi adumna pamliba hiram natragana khangningliba hiram aduda oina thigatpiu nainabiu aduga adungi matam adu maduna manghanbiu amadi knowledge kaya experience kaya skills kaya tamsinbiu masi opportunity ni ba masi social media ki opportunity ni masi aina hena hairudrabasu adumna gyan tabibi yarabani subratagi point sing du lokhatsaraga miyam da haijaba khaktani. So the point number 3 is compare yourself to famous persons. Adongi wakhalta adumsi mai pakpa misakama oiraroi haina khallabra. Adumsi punsida adumsi mai pakpa misakama oiba pamdabra. Aikoigi punsida pandam laigedabani pandam laitraba punsi hingbagi mahau yaudre haina lowi ai. Naha singda maruina laksage wakhal taraba singna soidna video si yengbiraga soidna wakhal tawbiyu. Angang wedding ay dabudi fare natraba atuk sakalaglaba wakal taraglaba mesure raklaba nangna matamadu manghalagala iba haibasimadi tasingalali mai paklaba mioi singi punsi wari tangai patana tawa yai panalai ribasu makoigi punsida makoina hona zavana makoigi punsida mai pakiba misakayamu laidibani makoigi punsi wari sing aikoina tasinbada aikoida asuke matik kanagani haina khale adongi wakhala duda ai sumai pak tabaya di haibasi adongi achit pathuna achit po wakhalon oigedabani
Natrabadi adumna thongna leitrabana adum hotnaningbadi tasingna pokluktabe yai. Maramasna aikoi mai paklaba misaksingsi punsi wari tangai fadana taba dakar lei aduga aikoi naha ama oina aikoi powerba misaksingsi matau tamba natragana makoidagi aikoina concept experience kaya loksanduna aikoi mai pakpa misak ama oidaba yade haibasini. So the point number 4, using unnecessary. Adumna social media sing kanadaba hiramda sijanaribasi karigino. Adumna sijanaribasi karai fahubba kanaba lambida sangsilibano. Masi adum soidana khandigedabani. Adumna sijanariba social media pairiba phone aduda adumna karai fahubada kanaba lambi kanadaba lambi soidana khanbiu. Adumna karai fahubba kanaba lambida sangsili karai fahubba kanadaba lambida sangsili soidana khenaba thidokpiu. Hausuki matamsta social media sing sita singna kanadaba hiramromda sijanariba misak sing sita singna makhoigi wakhalonda sakhatpagi wakhalon chindraben haina lobusu yai maramni mekoi sakhatpa pamlagadi mai papa misak pamlagadi makhoi hotaningani haibasineba masina maram oiraga social media sing si unnecessary oina sijanabasi tasingna mak masi aran balamini aikoi kanabata yengadabani haibadi nati ngak pothabo oina entertainment sudumak yengbi yai ayamana naha singna pandam leitana social media si kanadaba romda sijanabasi tobiroidabani adumna pamliba hiram aduda pungai matang oirabasu punga matang oirabasu ningthijana mobile phone du sijanaraga kanaba sing social media dagi lobu taragadi adumna pairiba mobile phone adu kanadi haina lobudi yaroi aikoina paningliba lairik khudimak ngasidi ilai laina mobile phone gi matingna kudak kudak ta aikoina paningliba du paba phaubu yaribani Kudong sabadana pek thalaga leidiba ngasigi samasasta adumna social media ki kanaba sing loba hitragadi adum ngasigi sangsarsta hingbiruragana adumna pairiba mobile du tasingna kanadre madu hundokpigiro adongi mobile phone adu mobile leba ngamchitaba yamna gyan tajaba misak amada kathokpigiro aduni hena phare. So the point number 5 is today's world opportunity. Ngasigi samasasda ngasigi worldsda asuki matik social media na ikoida kanaba piri masi adum soidana mag yabi gedabani kudak kudak da lamamada thokpa thokdok kudak da khanglibani. Within a few seconds we can know everything through social media. Ngasigi samasda social media na piri ba kanaba sing panbagi loiba ko banai roi matangsta yamne interesting way kedaba wafam amtang thamjage adumna Instagram da aikoigi follow tawduna leidiba modeler sing dancer sing tuna makoina tawriba dance to modeler sing tuna utliba mong matau sing do tuma yengduna reels to pung ani huma tuma yengduna leiba ngamba misak leitaba nateba masi atopak leidi masi ko misak sina karamna mai pa misak oigadoino haibasini masi tasing na koi khanbam thoi masi asuke matik asoibasi oini bani ngamlagadi makoi sing adugi account adu khudakta unfollowing tawthokpiu masiki mahutta nangonda kanaba piniba nangi hiramadu da kanaba piniba account adu khaktamak following tawduna makhoigi reels sing adu tang yengbada nangun matamado khaidokpiyoba kanadaba reels ta khaidokliba matamadu masiki mahutta kana riba reels adu da oina matamadu khaidokpiyo soidalmak adum loksing kaya ama tansil hogadoribani adom da thongna amatang leisi ai ngamgani haibagi wakhalon amatang leisi soidalmak ngamgani isamakta su thengna jarabani reels kaya yengmana adongi brain adu boiling suhangani hiramamada tasingna concentrate tawduna ngahaktang larik pabadabu oiraga su concentrate pibu ngamoi masna maram oiraga tasing adom masigi account singadi unfollow totokpiu aduga adom kana re khaliba hiramdu tamak chisnabiu arembada unnecessary oiba things singaji kick out totokpiu tasing na ngasigi ira sida adumna social media ki kanaba loba ngamdana matam mangalliba ani madam reels kaya yengdra matam mangalliba nangse tasing na wakal yaudrbaneba tasing na masi wakal ronse thadok seba amutang mun khanseba ai apaba habit semge ai apaba nature lege ai mina tokdaba tawge haibagi wakal on tu leiseba ai koi kari makrati tawbi ayeba normal life ta hingnariba punsi sinatabada ai koi atopa tunganba hiram natragana we dei koi chatseba kaidobagi matam mangan gadoribano do khanbiyoba mobile phone sisinarasu thapaka mata tawrasu kanaba hiram natragana aikoita loksing kaya peri haibagi wakalon silaiseba naha aikoina masigi wakalon silaitragadi aikoigi samasi kamda godoribano haibasini samasama phavada hawgalakliba youth aikoina phavasi yamadakar lai masida karim khantadana hingliba punsigi wahan to khangdana punsigi hiramasi karino aina hinglibasi karino haiba wahang phawko hangjadana hingliba dom tasingna wakhali yaudrbani hanin lowi yai
असुमना अखोई हौजिकती असुकी मति कानाबा हाइबदु ओइरे हाना फंगमदबु अपॉर्चुनिटी कया इंटरनेट की खुथांगदा अखोई खंगब ngamlibani aduna maram oirga social media gi kanabasing अखोई लोमिनसी अदुगा अखोई अमतोइना होटनामिनगदबनी नाहासिंग अखोइना होटनाद्रबदि करम्ब जेनरेशन फरकनी मसना मारम ओइरगा अखोई होटनासी अखोइना पामलिबा पानमदु हिरमदु थितोकपिसी अदुगा इसाना आई मसी पामलबनिना आई मसी ओइदबे यादि माइ पाकपा मिसक म ओइदबे यादि हाइबगी वाखलोंदा अखोई पुन्ना होटनामिनसी अदुगा अखोई माइ पाकपा मिसक अमा ओइमिनसी starting point yaudana ending point leiba haibasiमदि सुकोइ ओइथोक्लरोइदबनी ngasigidamakta di mayamdagi kainanabagi bidai losari soidna khoi apabu wakhron sinsi apabu thabak tamak toksi aduga apunba samas apunba manipuri ma chakhalaba manipuri ma khoi soidna mag semangam na ba honaminasi